Thongda piktakna paliba glass ki thongnau machaduda mamit kuptani yengli. Mamitu hek ushilubada mitmangdagi mangkini haiba matagum. YAICHENBA phambangnaraba wakhalduna masa pumba phungatuna sor honfam khangdabagum tawfam khangda leepduna leiri. Ningaidana famungda tumduna leiribi mahaknadi akoibada leiriba makhoigi awabadi khanglamlaroiko. IV fluid kapliba khut yetuda tapna nanbiraduna khonjal niklab bobona hairakibani. Tanaw bi khutcha seda asuk minungshi leitana moini yetum se thilibani ne. Oh, kidana mongdana leijaba nangna kaino nangna tawrisibo ichal naba yade naba pharu naba yade ko. Kaduda bobo khaktamak liyagi nakanda famle. YAICHENBADI manungda changba ngamde mapanda leeptuna leiribani. Ngahak leiraga nurse ama changlaktuna haire. Guardian oibirabra. Asomda doctor na magi kadamta changbiru ona hai. Oh, hoi phani. Manungda sanariba warido karino khangdabana YAICHENBA mapanda thorakliba boboda kari tawrabano khangningna manakta changsile. Magi matawdu khangladuna bobona ayasomda doctor na unanaba kawri. Nang ibe magi manakta manungda ngahak leiram. Hoi tamo. Bobona chetkraba matung YAICHENBA thongdu tapna hangdoktuna manung changle. Hospital gi bed angobaduda choina tariba magi samlangdusu awabagi saklon dauraduna chokthana choijainana taduna leiri. Nakandagi stool du khasik chingsinduna fami. Achikpa kado machine gi pit khongliba makholduna pomnen neli. Karigino khangde madu taraga YAICHENBA khoisaunaba hengkale. Magi nungaiba magi achikpa bu thogaiba khuding phoktoktuna langthoki ge khali angawa wakhalduna. Charang nariba wakhaldo doctor na kari hairakpano khangdri phawbade leitagadaba mande. Doctor unaba chetkiba bobo halakpa ngaibada awaba ama oirame. Mahak leina magi dama kari su tawba ngamdre khalubada YAICHENBA masa mathanta mara leiba misak amagum tawfam khangda prok jakle. Phamungda tumduna leiribi magi matawdu yengba ngamlaktraduna fuk hawgatke. Kadudagi thoki ge haiduna thonggi handle do hangdoke hek tawbadani. Kadayda chatlino? Son thangnana makhol siri mabu kawrakiba khonjelni. Thangdoke ngamkhidre khong thangdo khonjeldugi maikaida YAICHENBA tafing chensile. Kaidaure, kok ngawbro? Ai doctor kawraki. Ngai kho. YAICHENBA wahaiduda amuk taptharaga manakta famthai. Kaidaurage? Ai tumge. Wahai se khak hairamlaga liya amuk mamitu ushinkre. YAICHENBA tawfam khangda tumin matawdu yengduna le. Ngahak leiraga liya amuk mamit pangthore. YAICHENBA pakhatna. Kaidaurage? Leiramuse. Ai doctor kawraki. Nate. Tauriba ningai do bhap tadraduna YAICHENBA tumina liya de yengduna le. Tapna haire. Sombiyu. Magi damak chawraba chingjaw phawa phuklagi khalamba YAICHENBA do liya gi tawrakliba ningai do taraga tawfam khangda tumin leikre. Laibadi malaga yamna luba lairu haibaduni. Liya de YAICHENBA bu ngaibagum. Magi tathakpi mishna duna mangonda tingak yengduna leiri. YAICHENBA kaidosige ngahak khallaga upai leita tapna makhut yetu thangale. Khazik nakshinduna liyagi kokta tapna makhutuna nanbiba hore. Matawduda apenba oire khanjabagum liya momon minok ama maithongda tamladuna mamito amuk ushinkibani. Makhol thoktaba naushum ishaiduda liyaso ningaidana tumthake. Mitmangda uriba singdo mikup ama phawa panthana yengbagi thaunado leitraduna Ruby mamaidu fat leithoi. Leplambani ngasaidagi liyana leiriba kadugi thongjilda. Ahingda bobona pau pirakpada mafi faw hongdana chelakhibani liyagi manakta. Nakanda mamai leithoktuna leptuna leiribado tanja chana magi phone du khonglakhe. Hello, Ibema Ruby, nangbu yorokadaba kyam watlige? Daboba, ayore, hospital manung changi. Oh, phare adudi. Nang Dr. Yaishnagi kada chango. Nang suwari sabasi yawbana pharani. Magi haibabu, aikhoina tana kanabu leirigene. Hoi dabo, ai lagi.
Ruby hatho Dr. Yaishna ka tamna lai. Thongdo haifet thiladuna manung changai. Bobo mabu ubada nokfet tore nakanda Juni suphamduna leirami. Nangsu laedana sidapam. Makoy ahumag Dr. Yaishna ga may onsinduna fami. Dr. Anjali, Liyagi consultant. Magi say koina chingnaba kharabudi leiri. Adubu chap chaba diagnosis ama hainaba Dr. Anjalina mayamga muktang wari sanage na hairi. Dr. Yaishna na magi nakanda family bi doctor do mayamda introduce tawi. Hello everyone, I am Dr. Anjali, Senior Doctor MD Psychiatry. Bobo di Doctor do Psychiatry Doctor ni khangbadagi masado pakhat kre. Kaino haisibo Psychiatry Doctor kaurisibo ekhoi be mabu kaidorage haisibo doctor. No, pakhat bigano. Ai wahang khara han hangjagi. Madugi matangda or anything. Maduga mari leinaba adomna khangbibasing loinamak engonda haibiu. Ahoy, phani doctor. Dr. Anjali nakanda leiriba screen duda karigumba khara ule. Screen da uribasi Liyagi blood report ni. Atai sing loinamak nakanda thamkhraga magi hemoglobin level se yengbiu. Just 8.4 khakne leiribasi. Normal range tagi yamna hanthar. Masina maram oiraga PCV, MCV, MCH, MCHC, RDW loinamak normal range tagi hanthar. Masi mayam sina taklibasi mahak iwat pagi leina anemia na nari haibani. Adubu lakadawriba point sidi anemia nari basigi factors tuni. Kamdaw na narakliba no haibaduni. Ihan hana bobo na tap oktu na kumlay. Doctor, chaba thakpadi maase masagi khara dum pili. Aduga magi profession siga nakhalakani haiduna yamna su pakhatjai. Wahaido haiba hekloibaga Dr. Anjali screen do atopa slide amamuk change tawraga ulay. Chumi. Magi weight only 45 kg. Leiriba magi height ka yingnabada BMI su 15.3 khaktani. Tumin taramba Ruby tabna haire. Mado handak chaning thakningba faude haidana chaba thakpa chang naide. Aduga kaigumba charasu mabuk nungaite haidana chakhiba singdo loina hanto en hai. Nongmasu aigi nakta lakpada cupcake to yam chaba sunate. Adubu chaba hekloibaga matam ikan kanadana bathroom changaga chakhiba singdo loina makhando khrena hairaki. Wahai singdo taba loibaga Dr. Anjali ga Dr. Yaishna ga yengne. Lon phaunabago makhoi anido. Dr. Anjali Ruby gi manakta khra changsilaktuna amuk tapna hangle. Nangna khangba taidi leiribra. Anything. Ruby ngahak tumin le wakhal khalli. Atai thudokpa leitraba mal. Madi wase masana hairakpa natradi ekhoina hanguraso pakhik ta haidokte. Ngahak tumin leinei makhoi loinamak. Ruby karigumba ama khangning ningsinglakpagum khangai haire. Ado doctor igi matangdo oibanina haibiu. Anything. Ruby khazik khanjanana tapna haire. Mado thagi khongkap chang nai de heke khai. Hantak tha amani sidi period sulak trahaidana pregnancy test phau tawsirana mathante hek sol. Adubu ma hojikanam ta loina dabanina phagi ta thoklaga testi tawkhidre. Ngasai dagi tuminna mayamgi wari taramba juni Ruby gi wahai sing do tabada ipa pakhatna haire. Doctor, is she pregnant? Nate madam. Thagi khongkap lak trahaidana hekta pregnant oigani haiba leite. Ngasai haijekibaduni. Mark anemia na naribani. Underweight su oiribani. Madam, akangba phadi masumbada ising darakadrane. Dr. Angelina marik chumna sandok na taglakpada makhoi loina magbahap tare haibagum mangak nomi. Dr. Angelina makmakha tare. Adoma se stress kumba su khara leibra. Matang da bobo na oina khumlakhibani. Stress ki wadi doctor magi profession sina maikei khuding dani. Masidagi hendoktana mabu pamdaba anti-fans mayamgi cyberbullying so marak sida yauribani. Dr. Anjali madu hek tabaga boboda onsilaktuna hangle. Yes, cyberbullying. Kamain to ba heads comment piropano. Khara utpayagadra. Bobo magi phone do puthoraktuna comments khara utli. Dr. Anjali comments sing do chingthaduna ngai hakpai. Minute khargi matung machinda tapna sole. Fat semi. Phone do boboda pi khraba matung Dr. Anjali, Dr. Yaishna da onsinduna wa haire. Doctor, ekhoina ngasai khanarambado madumak oigani haina conclude tawzare agi oinadi. Aisu madu oigani haina khal. Madu tabada Juni, Bobo, Ruby, mangda leiriba Dr. Aniduna kari hairakani haiduna khaurang na ngairi.
Dr. Anjalina tapna wa haiba hore. Liana hospital da pukhalakpado exercise taurambadagi wantharakpadagini. Excessive exercise. Mathang da chaba thakpa chang naidaba, yamna chadaba, masina iwalakpa, periods laktaba, underweight oihalakpa. BMI normal range tagi hanthaba mayam si oiri. Matang sida mayam da information ama share tawzagi. Magi physical examination tawbada magi knuckles, maruina khudongbigi tang mapada asokpa thengni. Masi mana khanawda makhut thengjilaga mana chakhiba singdo handoknaba hotnabada yana khetpadagi sokpoigani. Mathakta panjakhiba mayamsi cyberbullying duna main factor oigani haina khale. Hairakliba wahai mayamdo leiriba singdugi manga chap manakre. Rubidi hairiba singdu taba ngamlaktre mitlu pirang ihore. Asuk naknariba mahakna faw magi awaba potlum machet ama phawba khanglamdraba. China di mangondana hena phawbagum tawrakle. Matawdu uraduna babona themjinbirakle. Rubigi makhutto tapna tapna nanbiraduna. Dr. Anjali sor sangno hondoktuna tapna haire. Magi diagnosis se mahak anorexia nervosa nare haiduna conclude tawzar. Anorexia nervosa haibasi psychological disorder amani. Masi eating disorder gi manung chali. Wakhalda masa mathanta noikhatle. Natraga noiri haina khanduna yang kangthanaba chaba thakpa thingba. Chakhiba sing handokpa. Excessive exercise tawba asina chingba taw. Hojikan nupi macha singda yamna common oiba lainani. Mana muk celebrity ama oirubana mangondana hena affect tawbani. Wahai singdu tabada juni makokta makhut thamladuna mamit uishilaga mamainon thaduna tuminle. Madam, kaisu pakhatbigano. Hojiki oinadi complication leitri. Magi ECG, X-ray di kaisu thoidokpa tawde. Masidagi henjin khrabadi heart amadi saruda tainarakpa yai. Hojik matam leiri. Mabu athuba matamda fagatnaba mayam puna hotnaminasi. Juni mamaidu tapna nongkhalaktuna haire. Hojik kaidogadabana. Kari tawba yai. Haibiyo doctor. Magidamak ai leiri. Patient say VIP ama oibana makha taba kari tawba yai haibadudi Managing Director Dr. Yaishna gi suggestion lobana hena fagani khale. Yaishna Juni de yengduna tapna haire. Thabishna. Anaba say yumda dum treatment tawrasi. Adubu nate masida legani. Masa phagatri phau aina sida thamgani. Phare nangna dumna khalabani. Hojik VIP ward leiribasi ai security hena checksinabasu tawragi. Mana sida leiringai dadi media da leak oidanaba ai full responsibility do lawragi. Ado Dr. Anjali di magi conference ama yawnaba London da chatkrani. Paudu tabada mayamdo Dr. Anjali da pulap yengai. Aina chatkrabasu ai most trusted student amada ai sinajaramgi. Mahaksu hospital sida thabak tawbani. Masigi su mathakta magi dietitian amasu mahak khaktama kupna senanaba ai arrange tawzaramgi. Madu tabadagi mayamsu sor khara hondokle. Hojikti liyabo kupna senaduna mabu thuna phagat hanbasini makhoigi pandam. Masigi su mathakta magi project su kuina postpone tawrabadi shoidana wahang hanglakani. Lona tawriba thabak nongmadi fonglakpa yai. Masi pumna maksi thoktanaba liyabo thuna phagat handaba yadabani. Yengoi bubo ngasigi de hingse theng ai chatnaba tawragi. Nangangangdo mana tumba hawalakpada ai laami haina tam. Hayeng ayuk amuk lakani hai. Natradi warau khidoiniam. Matau iman mandana yam warau chawbani. Hoi, phani meda ai haijegi. Adugane ma hospital sida phagatri phau leigadabani na hayu. Mana ningai fana tawrabaso handakti mana ngamhanba yade. Hoi madam. Ado madam. Kari leire. Madam, YAICHENBA do ibema sangamo haidana lehobani. Ai kauzarugi. Juni ngahak tuminle tapna haire. Kaururan unararoigi. Unadana dumak chatkre. Kanada warauribano kayam kuina angam tanagadawri. Manakta lengdana leininglabasу ngasai ukhiba matawdo amuk hanna ubagi thaunadu yaudabana Ruby Liana leiriba kaduda chatpa ngamkhidabani. Hospital dugi nakanda semliba garden lomda chatli numidang oirabaso akoibadu maina pungan ngana thali. Ahangba chokri ma thiduna madom tumin phami. Mahaki anorexia nervosa nari haiduna conclude tawzar. Cyberbullying na main factor oigani khali. Anemia nawagi maram factors maru oiribasi.
ꯐꯦꯠ ꯁꯦꯃꯤꯡ, ꯁꯥꯏꯕꯔꯕꯨꯂꯤꯡ. ꯅꯥꯀꯣꯡꯗꯨ ꯀꯟꯅ ꯃꯦꯟꯁꯤꯜꯂꯗꯨꯅ ꯔꯨꯕꯤ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ ꯈꯥꯡꯉꯤ. ꯃꯤ ꯑꯃꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯐꯪꯂꯤꯕ ꯃꯍꯩꯗꯣ ꯁꯤꯡꯊꯥꯕꯤꯕꯒꯤ ꯃꯍꯨꯠ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯔꯤ ꯀꯌꯥ ꯁꯟꯗꯣꯛꯇꯨꯅ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯔꯤ. ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣ, ꯆꯨꯝꯂꯤꯕꯅ ꯀꯔꯤꯅꯣ? ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯇꯤꯡꯈꯪ. ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯉꯥꯡꯒꯦꯅ ꯉꯥꯏꯔꯤꯕ ꯀꯥꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯌꯥꯅꯤ ꯍꯤꯡꯆꯥꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ. ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ ꯀꯌꯥꯗꯨꯒꯤ ꯃꯍꯩꯔꯥ ꯉꯁꯤ ꯃꯥꯅ ꯐꯪꯂꯤꯕꯁꯤ. ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯡꯆꯠ kaya puraklabasу ngasidi pumnamak aremba tare hairadra. Kaudri, ningsingli. Mana ahanba oina lead role kumkiba film do. Ahanba kumkiba film do da sagat kiba manglan su kayani. Film dugi premiere show yaurubagi fana thenglabani. Adubo dress phawba hongdoktana makhutta film dugi original cassette to paiduna lakhibado. Ruby, thong hango. Ahing phana thenglabani. Malemgi thawai panba khudingsu wari haiduna pothana ba matamni. Adubo madi awaba karino kawkhibagom harau minok maithongda tamladuna magi marupki ming kauduna mapanda ngairi. Ruby tumlubagi mamittu noireduna uirum thongdu hangtoi. Tumurabona. Aina tumamgano na hairaga. Asagam thengasiba. Nangdi premier mafamde halaira. Wahangdo hangboina Ruby Liada onsinduna yengle. Ura imahag dress phaw hongdoktabi magi manakta laklibani haibado. White machugi pop soldier dress ni. Bodycon dress oibana magi hakchangi every curves mayik sing na utli. Nang tumjinga yawnaba haidana chelaini. Adoga nangdi tumami. Ay chatlora. Nang tumjawra. Suktharaptaw na hairakliba magi wahaiduda Ruby chatkro haina karam na hairuni. Laaga mugay gihandono ay dumningdre mitsingi. Wahaidu tabada liya amuk maithong makalamna nokfet tawre. Adoy di se. Mitmangda utliba poto karino haiduna Ruby yengi. Kaino sibo keset na tro. Kaygino isaygiro numidang sida. As nang sidi. Ay nga si film premiere tawre dudi. Adogi original copy ni. Wahaidu da Ruby mamit manalaw thoktuna pakhat na yeng. Market su phangdriba ngasi khak release tawbada. Police na phabiroidro nang toido. Director de hura lairaba. Wahaidu da Lia Ruby gi lingjumda set thai. Khumlai sukalap tawna. Mi amadai permission lawraga pura ini. Wairakpani hayeng amuk pikhidoini. Nanga yengmina doine na pura ini. Ruby na hariba mayamdo ngahak loksin pham khangde. Kaino haisibo. Nangbo aingonda premiere show faw yengba yade haidana athingba thamlaga somdana director dagi original copy hurali harisibo. Huralakpa nate haibane. Mai haukai sauriba Liagi matawdo hanjin laknaraga mana pena nokjabaduni khwaidagi nungaijabase. Mi aina premiere yengano haibadudi ibani khaksida yengmina shen tawbaini. Mamaidu nontharap murum soladuna nganglibi magi matawdu kayadi nungsire. Oh, angka mahotpai oiramedana lao adudi thenkrani. Nang TV do thagatlamo ai nangi kainom sembiramgi popcorn semaura. Lia angang machagum amuk harau nokhi tawre. Nang su popcorn chadoira. Ai de black coffee win thagi. Film yengbada uiraga leramadi hayeng amukne Mitsna-3 green car amuk leramani. Good. At least you know that. Ado ai gido strawberry milkshake oina thagi. Okay, your highness. Ruby makhoy anigi black coffee ga strawberry shake ka semduna puthore. Lia su film du yengnaba TV thagatuna semba loire. Piktak toba couch machaduda makhoy ani pulap chongkhatli. Ruby nakandagi blanket apabadu lamaga makhoy ani maksupminaduna film du yengba hawi. Tumningadra khalamba Ruby mamit kupkani haiba phau kawkhre. Black coffee dugi mayaina natte. Lia gi mayaina ni. Lia marakta mukmuk mamai leithoraktuna Ruby gi reaction yengi. Film duda pulap loop krabagum tawriba Ruby gi matawdu yenglaga Ria amuk muksa nokli. Ahing du fana thenglamle. Pung ani makhai gi film do yengba loibadadi nongan fung bu tawramle. So, kamai doge. Oh my god. Adubo wahangla. Lia, Ruby gi lingjumda khazik ili. Aina kainom serious oina hangadi adum phasana khumaro. Ruby di tasingna kari wahai haigani khangdabagini. Magi mamanabi oibagi hekta panghai hejinba natte.
Liagi top-toppa tonganba talent ama yawi. Mamangda child artist oina side role oina matek urabaso ngasidi mana lead role lauduna film amabo pulap lamjingduna puba ama yengba phanglabani. Screen duda film du loibagi ming paring credits ki thoklibado tumene yengduna leiri Ruby di. Ado atai haidraso nangna khwai pamjaba part to hairo. Ruby tapna Lia da mamai onsalaktuna yengai. Ruby ya hairo oba pung ani makhai sangba film asuk yam sangba se nangna pamba matik amadi soidana yauramni dana nangna khwai pamjaba part to adu kha khairo oba. Video sina hobadai loiba phaugi manungda aina khwai pamba part se nangna khwai pamjaba part to haibagi mahutta utke yabra. Yai ulo karambano. Ruby film do makoktagi amuk kapa howi aduga fast forward tawi ngaihak chinglaga matang amada post fat tawi screen da thoklibado karino yenglaga Lia makhol thokna noklei. Ruby su nokliba Lia da nokmi yengduna le thokli screen du da chauna thari. Introducing Lia. Cast ki maming thokpada Lia gi maming tharakpaduni masini Ruby gi khwaidagi pamjaba matang. Adok sangkraba video do Lia gi maming thokpaduni Ruby gi favorite part oribasi. Noklamba Lia do tapthare ikaireklaba mali mamai do makutna khumjinduna leikre. Ruby tapna Lia gi makuttu lauthoi. Laijaga pangkhak oiriba magi mishna do da munna yengduna tapna haire. I'm so proud of you. I love you. Wahai do da Lia sumomon minok tamlei. Ruby gi makutto khasik koladuna magi lengjumda ngathare. Tapna paukhum pirakhi. Thank you. I love you too, my best friend.